ꯃꯌꯥꯝꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯗ꯭ꯔꯒꯅ ꯁꯣꯛꯍꯜꯂꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤ ꯈꯨꯠꯁꯝꯅꯔꯒ ꯀꯗꯥꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯊꯤꯡꯕ ꯉꯝꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯗ꯭ꯔꯒ ꯆꯥꯕ ꯑꯗꯨꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯀꯟꯅ ꯋꯥꯡꯈꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯁꯣꯛꯆꯟꯈꯤꯗꯅ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤꯔꯦꯜ ꯃꯌꯥꯝꯁꯤ ꯗ꯭ꯔꯒꯇꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯀꯜꯍꯧꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯔꯤꯡ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯀꯗꯥꯅ ꯆꯠꯊꯔꯛꯄ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯆꯠꯊꯔꯛꯄꯗꯨꯒꯤ ꯃꯈꯥ ꯇꯥꯅꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯦꯋꯦꯔꯅꯦꯁꯁꯦ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯤꯕꯝꯁꯤꯅ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯐꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯦꯋꯦꯔꯅꯦꯁꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯠꯊꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯄꯨꯔꯛꯅꯕꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤꯁꯨ ꯍꯣꯠꯅꯕ ꯂꯩ ꯑꯗꯨꯒ ꯁꯣꯝꯗ ꯗ꯭ꯔꯒꯀꯤ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯟꯁꯤ ꯂꯩꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯁꯤ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯃꯁꯤ ꯀꯜꯍꯧꯗꯕ ꯌꯥꯗꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯥꯝꯁꯤꯁꯨ ꯗ꯭ꯔꯒ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯗꯒꯤ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯖꯗ꯭ꯔꯒꯁꯨ ꯑꯄꯨꯟꯕꯒꯤ ꯃꯅꯨꯡꯗ ꯂꯩꯒꯗꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯝꯆꯠ ꯍꯝꯄꯣꯏꯅꯗꯅ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤ ꯇꯥꯔꯗꯤ ꯈꯨꯟꯅꯥꯏꯁꯤ ꯃꯥꯡꯒꯗꯣꯏꯅꯤ ꯑꯗꯨꯅ ꯈꯨꯟꯅꯥꯏꯁꯤ ꯃꯤꯔꯣꯜꯁꯤꯡꯁꯤ ꯀꯟꯕꯁꯤ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯗꯥꯅ ꯆꯠꯊꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ